मालेमगी मिक्स मार्शियल आर्ट्स की फंबाक्ता तोमथिन ngalaklibi जोजो राजकुमारी दा लेंगाकना लंपी ख्रे चीफ मिनिस्टर की मफम द सिंगबा ngamlaroidaba laman tonsinjare जोजो राजकुमारी ngasi dagi na chahi taraga mangarom gi mamang kumja 2007 da ihan hana kick boxing masana da khongdara khibadagi housing na malemgi mixed martial arts MMA gi masana da tomthin ngalaktuna masana asida cobra queen haibagi mingthol phawba piraklabe manipur gi da natana laibak asigi mingchat urong khilakhibe jojo rajkumari da masagi yumingkhol leijanabagi damak lainga ki maike dagi lampi khre manipur lainga ki maike dagi state asigi sanaroi singbo leptana angamba thakta pukning thogalakpagi manungsana paikhalakliba no ba thaurang asigi matang da moirang assembly constituency gi MLA thongam santi na hai saknai da be MMA gi fighter oiraklibi jojo rajkumari mahaki assembly constituency gi manung chaliba moirang phiwang bam leikai dagi ne mahaki imungna chahi kharagi mamangda mayok nakhiba khudong chadaba madage makoigi yum ingkhol atopa miyoi amado yonthokre haiba khanglam khide makoigi imungi yum ingkhol yonthokre basu masibu lauriba mapu adudage thage asanman piraga leirami haibasu khangkhide adumoina maghairiba thogdoksing ase khanglakpadagi chief minister N Biren na hakthengna laukholakpa thaurangi manung chana mahak amasung mahaki imungi miyoi singge yum ingkhol semgatnabagi damak moirang college taba lambi gi sarukta Sub Treasury Office moirangga nakna leiba mafam amada point tara pak sauba lamama mangonda pirakpa ne lamasi mangonda pinanabagi damak mari lainaba SDO SDC office singge staff sing no official oiba processing ngarang dagi paikhat pa hore athuba matam da haid ba lamasi mahaki maming da piraga ne masida lainga ke maikai dagi lamsigi oiba mamal amata lawduna lemna pigidabani haire ngasina masana asida saknai rabi leibak asige sanaroi ama oiraklabi jojo rajkumari apokpa pokpi rajkumar biren amasung rajkumari ongbe bidesini ge angang ahumgi manung da iton ton be ne mahak angang weringai dagi hongna masa mau phana haurakhibaga loinana sana khona bada thawai yaurakhibe ne kumja 2007 dage 2018 phauba kickboxing masana da thawai lupna sanaraklingai gi cherakta nongma mahak na masana asigi damak practice tawbagi photo ama Facebook ta upload tawkhiba ne mahaki photo adu ubadage MMA ga masana ga mari lainaba Frank Nandaibam kaubam yo yamana thengnabadagi karigumba mahakna MMA masana da sanaba pamlabade pau phauna si hairakbadage masana asida mai onsilaktuna manipur gi mixed martial arts ke maming ledaba Roshan Mainam ge makhada training haurakibani aduga nagamapal da leibam yo yasige RMX gym da leiduna akanba training satharakibane thawai yauna hona jabage mahina hojekte mahak MMA promotion matrix fight night ta khuyak pina duna sanaba manipur gi ihanan be nupi sanaroi ama oirakpada natana masana asida malem ge phamba kaya da leibak asigi mingchat purakpa ngamlakli ve ne manipur lainga ki maike dagi mangonda masagi yum amasung ingkhol lepsana bagi damak lampirakpa ge pau tabaga ngarang numidang wairam pausi asiga telephone da wari sanakhe adubu thauram amaga mari lainana photo singnam nana thaurang tawri hairakpaga loinana ngaihak leraga wari sanase hairakhe loinana ngarang numidang pung 10 rom tarakpada mahak masamaka amukhanna telephone da wari sanakhibada mahakna masana asida thawai yauna amasung mai pakna sanarakpabu sakhang biduna chief minister na point 10 gi lam pibirakwane masigi damak chief minister gi mafam da singba ngamlaroidaba laman tonsinjare haikhe aduga mahakna MMA gi masana da mai paklakhiba singdage miyamna mangonda tai sanaroi singide lainga ki maike dagi thabak ingkhang piba yauna mateng kaya taunakre adubo nahaki oinade manipur lainga ki maike dagi kari karamba khudong chaba pigadori bagi haina hangnarkhiba amasung mangondagi laukhiba interview na chingbadasu wafam asimak bukhana rakhe adubu ngasi phawda mahaki maike dagi laingak nasu mahaki damak karigumba khara soidana tawrakani haibagi thajaba lairi haina phongdoktun lakhibani haire control and command center hangdoktuna lainga ki school sing da mijeng changadawre athubada triple C thabak hauna bahona re Nanda Kumar manipur lainga ki makhada leriba school sing da waja singi attendance yauna school sing da sathari ba thabak thauram control and command center hangdoklaga yengsina ba thabak lokhat pa hore center asi tha nirom gi manung da mathau tawba hauna bahona ri haina director education SL Nanda Kumar Singhana phongdorokle mahairoi sing da mid day meal pijaram da school ge headmaster in charge thabak tagi suspend ta ukhre Prime Minister Potion Scheme gi makhada school langang singbu midday meal ge nungthil chara walhalamdaba Sora High School ge headmaster thabak tagi suspend ta ukhre pausi asina phangba pauna hai angang sing chara walhalamdaba ge suspend ta ukhraba oja du gi mameng
Azad Khan Kauwe, Kakshing District Manung Chanba, Sora the Leriba, Sora High School Gimairoi Singda, PM Portion Scheme Gimakada Ngang Singda, Nungtil Chara Pija Bagi Tavagasi, Chang Nine Saturday Hibagi Pau Pangbadagay, Directorate of Education Eski Timama, Haukiba December Tarukta, School Ladu the Mangzong na Pau Pidana, Tazilaga Inspection Satan Kivane. Tim Maduna School Laduda, Changchinduna Yang Siluba Matamda, School Ladugi Headmaster na Mahiroi Singda, Nungtil Chara Pija Baga Mari Lainaba, Chesang Singamata Putok Pangam Kide, Loina na, School Gi Mahiroi Singda Hangba Matamda, Makoy da Nungtil Gi Chara si, Marak Pija Banatana, Chang Nine na Pija de Hai na Kumlakhe. Inspection na dudagi Panglakiba report ki matungin na Sora High School Gi Headmaster in charge oina puriba. Primary Teacher, Azad Khan, EIN 064213 gi mathagta, PM Portion, Scheme lana sisinabagi damag disciplinary oiba thavak laukhat lay, masigi damag mahaki mathagta, Central Civil Service, Classification, Control and Appeal Rules, 1965 ki Rule number 10 gi Sub-Rule, 1 na piba matik mayay gi makada, Azad Khan asi kudaktagi suspend tawre hay na Director of Education SL Nandakumar na order ama, ngahan thokre. Sahi mga gi data yang bada handaki December si na khwaidagi saba oire. Mamangay gi matamga yang naruba matamda haujik ningtham tha gi khwaidagi ingba December tha ase yamna ka hena ingba ningtham tha amadi oidre. Haukiba sahi mga gi data yang luba matamda sahi asigi December tha sina saba hele loina na. Ingba gi changsu sahi gi oina chang manada bahay badu oire. Khwaidambal Kaithel Temporary Market ta potpham phamba phangdraba street vendor singda December 18 phawbagi manungda potpham mapham pidrabadi akanba khongjang jangsilagani haina phongdokre. Shanghai Festival gi Thanksgiving haingang gi tourist house ta pangthokre. G20 presidency gi mapham khudingmak thaurang tawba hobiro Chief Minister. Manipur gi thangta gi masana Jammu and Kashmir amasung Tamil Nadu state ta de sana olle. Manipur gi thangta sanaroi sing de Achaw asang lakbada mi sibagi salute piba khaki thakta thambire. Lamdam asigi mahaurolga sagon aduna laklaba madde ipa ipusing lamdam asibu ngak selakbada khwaidagi maruoiba thaudang lawduna lakhiba Manipur gi liraba martial art thangta ase Sports Ministry na sakhang bidabana masana asibu sanariba sanaroi singna phangpham thokpa khudong chaba kaya marum phangbangam dana laire. Manipur dagi haurakhiba masana ase state asidadi achaw asang okpada mi sibada salute pinaba khaki thakta thambirabaso Jammu and Kashmir amadi Tamil Nadu na chingba India gi tongan ba state sing asida de masana asibo makoi gi state laingak na sakhang biduna state adugi thabak changbagi sports quota da khudong chaba pi re maram asina state sing asida masana ase yamna pamnaba makhalgi masana oina naha sing na sana ba haurakle. Organ donation tawba promote tawnaba wakthon pangthokre. Organ donor amana miyoi mapan gi punsikan bangamme. Multi Organ Harvesting and Network Mohonna Jawaharlal Nehru Institute of Medical Sciences Jenim Samasung Siza Hospitals Private Limited ka pullaga Manipur dahan boy na organ donation gi awareness sandok na bawakhalon da ngarang wakthon ama pangthokre. MP Laisemba sana jawbana ngamkhagi wathok loisinduna border fencing khaba loisinbina ba parliament ta pukhatkre. Rajya Sabha gi MP ningthau Laisemba sana jawbana ngamkhagi wathok athuba matamda loisinduna Indo-Myanmar border fencing athuba matamda khaba loisinbina ba parliament ki mifam da house da pukhatkre. Ningthau Laisemba sana jawbana parliament ki mifam aduda pukhatladuna makhata na haikibada Indo-Myanmar border fencing loisindaba madde matik chadabana mitop changlakpa illegal drug amade infiltration thingbagi awaba kaya mayok na re hauji Manipur laingak na drug thingnabagi sathariba war on drug po Manipur amati Myanmar border fencing khaba loisindaba na mai paktaba drug thingnaba honaba da awaba mayok na re asigumba smuggling amade illegal oiba sing thingnaba Bharat laingak na kanba mijeng changbiyu haina mari lainaba singi pungning chingsinki hai re panba yai iningthau Laisemba sana jawbana Parliament ki tongan ba mifam da Manipur gi isu kaya mamang da su pukhatkre hai re aroi bada tabi ri bapum namak po thagat chare